Hello, I giving baboy na may rakpam. Nahanam pamas the Esorbu wapau tana bagida maglak piba ang sigida magkatagachari. Agi prathna di nahak na takdir ba wapau ang sige mapal na Esorbu hinanung siba amasung mahaki mi aduga mahaki singlup hinanung siba sini. Diba ehak na nahaki na pamda noluk choning ba dudi nahak na takdir ba wapau asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching bisingi makapon pam thok pa adugi mahuti silhan bigano. Adu ba wapau sige mapal na. Naging lupa hinanung siba, naging luching mo singbu hinanung siba, adu quite maru oina. Isori matik mangalig na maghingba punsi da chakot pa adu eki prathana ni. Ibang umaki wapaw taminas. Kaluna na Ephesians untuk Mari pada Mari din na taruh udah hangdok pi Ephesians chapter 4 verse 4 to 6. Nakoy bu kaubu matamda asa amada kaubu gumna hakjang ama amasung thawai ama ibungo ama thazaba ama baptize loba ama pumnamak ki mathakta pumnamak sinthungna amasung nakhoi pumnamak ta leiba pumnamak ki mapa amasung ishor ama lei pranados basor khoi ngasi ri mesi dasu Christian gi oiba amata oiba thawaigi amata oiba dagi matang ki makata na ne mina jagadu na ki wahi dagi ekhu mateng pangbi hak mateng pangbi na ki wahi asidagi pa ekhu butpi achumba adugi pa shor ekhu butambi na ki wahi sigi mapal adugi bon hana Krista ekhu da mexing utpi ekhu bu no lukhan bi na ki wahi asida na ki mathalom ge wahi sing na se amasung wari sing se khangjana ba amasung tajana ba mathalom ge gyan no sing amasung na kong ekhu amamo pinabi ekhui thamoi gi thongi bungan hang hang dopi na ki wahai se kui thamoi gi lai hauli bum phom da ta hanbi mahi anjaba adugumba do henbi na phum da gi ni jaba yesu mi ni jaba amen akron mamang no masing de gi Ephesians bandu Mari pada Mari de na taru ko de yengminarakli aduna ai hang na hijack hibadu Ephesians bandu Mari gi pada Mari de na taru phawbo gi achoba main idea one big thing do amung han ai hang hijack hai badu sini Christiansa eikhoina ahumna ama oiba Esorbu khurumba maramna eikhoinasu thawaigi amata oiba adu singlup manungda ngakkadabani. Christians, as we worship the triune God, so must we maintain the unity of the Spirit in the church. Adu eikoi tangkak ahum thona yengminaki verse 4, verse 5, verse 6 pada Mari, pada manga, pada taruk pada Mari adu eikoi ni yengminaki badu karino eikoi gi amata oiba asi thawai amadani. Our unity is in one spirit, the Spirit of God. Go eikoi amata oiba asi thawai amadani hai badu pada Mari pada manga eikoi yengminaba aduna eikoi gi ngasi numita na minya kado base eikoi gi amata oiba asi prabhu amadani. Eikoi amata oiba asi prabhu amadani. Our unity is in one Lord. Aduga pada taruk eikoi amata oiba asi ishor amasung ipa amadani. Our unity is in one God and Father. Eikoi Ephesians pada Mari pada Mari de na taruk phawase pa matamda mapa machanupa amasung thawai aseng badu mayek sina khoi uba phang. Now Trinity haina di haide adubu mapa machanupa amasung thawai aseng badu verse 4 verse 5 verse 6 da onthang na mong da haibadi thawai na han hawe adugi matungda machanupa adugi matungda mapa Isor. So amarni yang po iba taragadi ultimately Paul gi argument se kaino haiba taragadi Christian ama oina thawaigi amata oibadu ingthabagi lipunda singlup manungda
aduga atei thajabasingi marakta ngakkadabani maramsidi eikhoina khurumliba Esorse ahumna mai oiba Esor oibagi maram. It's a triune God. eikhoina oigadoba amata oiba ase mapa machanupa amsung thawai asengba duna leiba mong adu eikoi we don't worship three gods, we worship one God in three persons. ahumna amma oiba Esor ne eikhoina khurumliba aduna eikhoina sumamangi no majina tamina kre karino verse 4 dagina pada mari dagina pada manga phauba sida polna Ephesians leba thadaba singa du utliba se karino Christian amoina singlup manungda amata oigadoba adugi yumpham sing adune aduna eikhoina hoju phauba da nainaminariba se Christian gi oiba amata oiba unity adugi matang adu ne eikhoina ngasisu makha tana nainaminarakadriba se hai basi matang da eikoi mamang sande ani dagi eikhoina nainaminarakli aduna Esorgi wahai gi matungina Christian gi amata oiba asi thawaigi haibadi Esorgi thawai asengbagi amata oiba aduni aduga masigi amata oiba asi mioiba na sagatpa nang aina semgatpa adugum amanate aduga eikhoina pada ahum da yengminakhra baduna kari ukra eikhoina pada ahum aduda haiba asi thajaba khuding da pinabiraba daita amalai pada ahum da aduga pinabiraba daita adu karino haiba targadi thawaigi amata oiba adu ingthabagi lipunda ngakpa adugi daita de adun ingthabagi lipunda ngaknabagi dama thajaba sing oikraba eikhoigi irakta nolupa verse 2 nolupa pungning tapa kuina khangbiba haiba sing Christian gi gun sing ase eikhoida yaupham thoke adugo yangsu yaugani maramdi adugi damak eikhoibu kobirabani adune pol haise ko aduna ken haiba targadi haiba gun sing ase eikhoida laifam thoi maramdi haiba sing ase Jesus Christ da thajadriba mi amada yaugdoba gun amanate pol haibagi matungini Esorgi wahi Ephesians mari dagi mari pada amada yang pamatanda haiba si Christian gi gun ne aduga eikhoigi irakta leitaba oiba targadi haiba gun sing ase ingthabagi lipunda thawaigi amata oiba adu eikoi ngakpa oithoi haiba du eikhoina pada ani dagina ahum phawda yengminakre aduga mamangi nongmasing eikhoina yengminakhiba aduna haiba thawaigi amata oiba adu thajaba khudingna soidana ngangnabagi maram adu polna pikhiba adune haiba amata oiba du ngangnabagi yumpham aduna eikhoina mamangi nongmasing yengminakhiba adu aduna eikhoina khangminai Christian gi oiba amata oiba or Christian unity ase kari haigani yumpham chena leiba amata oiba man yumpham yaudaba manate aduga thajaba ama oibagi Christian gi unity adugi yumpham adu miyoibagi oiba aningba apamba miyoibagi oiba lausing aduga miyoibagi oiba kari haigani pangya yaba jati khara manarambagi phurup khara manarambagi chanabi khara manarambagi haurap kham khara manabagi or say hingbagi maongda manaba khudingmak sing aduda yumpham oiba adugum amata oiba natte haiba khudingmak sing adugi wangmada oiba amata oiba mane adu haiba amata oiba asisu emotion da yumpham oiba amata oiba su natte aduga haiba si karamba da yumpham oide haina haiba oiba targadi mamang namajin eikhoina tamina khraba ngaktini adubu eikhoina ngasigi amuk hana pada marigi losilakpasida yengminakadu maramna eikhoina connect tobu ngamnanda bidamakni hang amuk hana hajarakpase aduna haiba amata oiba si miyobiga oiba emotion ngahang oiba pere haiba hongba naiba miyobiga oiba thamoigi ihul asidana te aduga achum arangi khetnaba amada thamdaba achum mana kaino aran mana kaino haiba amata leitaba adubu achumba adu mirairaga yangna lawraga amata oibagi namada pangya yaraga pangja chatlaga aduga pangpun punminaraga pangcha chaminaraga pangkoi koiminaraga panglei leiminaba adugumbagi yumpham adu sunnate ais aina si wai har oiba tari ma khoi thokradi ekhoi miyam horoi aduna si haidam phai adugumbagi maongda yumpham oiba amata oiba sunnate
It's not dependent upon our emotion. Aina pam mong na wang ang te. Aina pam miyang mong na yang ang te. Ay mo na salam tawag te ni madi. Kaya no, ay mo na present tawag birak te do kaya do. Adu yung pam mo ba matoy ba nate. Adu gumba sing ande da. Adu asoy ba aran ba leirak po iba tar ga su pap leirak po iba tar ga su adu chumthok ta bida achum ba na thairaga as ekhoi di amata oiribani ne haibid mayam gi mamang unna gi damak semga chagat ba adu gumba yimpham su natte. Haibse ayang mamang gi nomajing ani da sandok po wapau da amaka yaujak kari doctrine na ni sing haibung dale Jesu Christ na mi punsin mane aduna Jesu bu yaurade yare doctrine mathau ta de theology nainaruna kari kana gadino nungsibane maru orise aikhoi gi marakta nungsinaba si laibasina khwai maru ni theology adagi di achau bible la taro kai do kari kana gadino nungsibane aikhoi da mathau darise adu bichil na usam haibad aramane Rani wapau sang wamana haiba gumna kari gumba amata oiba Christian gi oiba amata oiba adu tambiba yaudaba doctrine yaudaba amata oiba targadi doctrine yaudana amata oiba ngana ba honori bidu kaino haiba targadi amata oiba gi yumpham adu lauthokpane aduga Jesu mathau ne theology mathau nate nungsiba na hena pai Bible now Bible le tambiri ba khuding mak sing ase lauthol ga karam hain aikhoi gi markan nungsina ba laini khaleno aikhoi bu amata oihan ga do ba Bible gi aseng ba achum ba tambi ba do nathairaga karam hain aikhoi isor gi wahai na pam ba isor gi mi sing gi marakta laifam thokpa Jesu Christ na prathana tawbiram ba amata oiba do karam hain aikhoi gi marakta laigani aikhoi na khaliba Hai bu khuding masing da yimpham oiba amata nate adu bu kare da yimpham oiba no Bible gi hongba naidaba onthok onsin yadaba thajaba ama oiba da yaudraba yadraba achumba sing This unity is founded upon the fundamentals of the gospel. Jesu Christ gi apaba wapau da yaudaba yadraba thajaba khuding mak da yaudraba yadraba achumba khuding mak sing adu da yimpham oiba amata oibane Hai basi matang da koi mamang yong ma tamina kre hai ba pol na mpham masida karipi ground taret pi yumpham taret asigi marakta amma hegwatma matamda mi adu Christian oida bagi manung dum oibane You cannot miss one ground and claim yourself a Christian. Aduga hairiba asi yaudraba yadraba yumpham sing adu kari haini pakon satba polna verse 4 and 6 asida mayek singna Ephesians leba thajaba sing aduga housingna nang aingonda 2021 Manipur da Gospel Community Church da isor khurumni ba thajaba aikhoida hairiba dani adu hai bu kare kare no ekho ji pamne khaba dugna asa ama hakchang ama thawai ama ibungo ama thajaba ama baptize loba ama aduga isor musun ipa ama adu ni chele ina sum pham na se pa khon chpa pol na piri ba yumpham taret asi thajaba ni hai na hai khaba Christian amada ama phawba lauthokpa yadana yawudoba ngaktane aduga haiba yimpham sing asi kaya gi matik maru oibano haiba targadi amuka hanna yimpham sing asi yaudna kana amtana Christian habi yarwa ama watpa natragana ama bu mirai ba matamda haiba mirai ba mi adugi thajaba adu chang yeng gadawa matang ne adu isam haiba oiba targadi kramain haino haiba taresi marak sidagi ai lona mang thajai adu hakchang amma sidi ai thajade haina lorje hakchang amse thajade kana gi hakchang se Jesu Christ gi hakchang ne Jesu Christ gi hakchang adu da na hak thajade bo oiba targadi na ka man Christian hair see there's a problem adagi di thawai ama ai yumpham taret se asi loina mak thajabde tarukti thajara ge du thawai ama de thajaba ngamoi aha karina du gi thawai ama da
Esorgi thawai. Esorgi thawai sang with hazab and karamani Christian oyarino. See the problem? Aduna karigdamok have oiba targadi Jesus Christ yaudaba Christianity amata later. Esorgi thawai yaudaba Christianity amata later. Aduna jati kuchu puru chakcha yahib loan hingbagi tha khudingmak asi khenarabasu thawaigi amata oiba asi leiba yai leiba oithoe adubu pol mham asda piriba yumpham taret asidagi ama hek wat matamda Christian gi oiba thawaigi amata oiba adu sugo oihoe aduni pol mham asda yan maru emphasis piriba se adu mapan thong dadi haiba khudingmak sing se loinamak chayinaraga aduga chamam na halaga kano akoi imung amadai lakminam de nang ai marup natrane oh sidi koi mari mata ne duna koi mari mata na pastor oiba koi mari mata na kaba church na isudum kar ibne oh maitai kaba ngaktara duna maitai kaba ni koi ne kar is oh tangkhul yaubra aduine tangkhul ai dum kar ise khudingmak sing adu gi mapaladi amat da oiba oine mayang mamangda utchaibe the higher basi yaudana thawagi mat oiba du ngakpo othogla adug leiba othogla maramdi pibiba yumpham taret asi aphaba wapau gi maru oiba achumba ngaktene aduga haiba aphaba wapau gi achumba asi yaudana asengba thawagi oiba amata asi isor thajaba Christian singi marakta aduga singlupta leiba othogla. There can be no true unity of the Spirit in the church and among the believers without the fundamentals of the gospel. As simple as that. As simple as that. Aduna isorna polgi mapalna if isagi Christian singda higher was a high Karigumba Nakoina Christian Nakois Christian or everybody. High Achumba sings in Nakoina Kangle, Nakoina Ure, Nakoi Punsina, Tenere, other chapter 1, 3 Paul Yang Minakibado. Aduga, Nakoina Kanglebang, Nakoina Tazarabang Actane, Adu oiba taragadi. Thawaigi amata Thawaigi amata oibasi, ngakkadabani. Aduni ponus the Harris. Ultimately, man, verse 4 again, 6 power sida ground sing the pibagi mapana mahakna hairiba sikari no haiba targati na Christian oiba targati singlu manungda aduga thajaba singi marakta thawaigi amata oibadu ngako adu ngakpa ngambani Christian oinaba nate Christian oiraba maramna aduna kani mamang no masingda verse 4 da kani yengmina kibadu ani yengmina kare hakchang ama thawai ama hakchang ama kaino Christagi hakchang thajaba khunima Christagi hakchang da loina punsale aduga karmani pun thajabagi mapana Christa ama kaktene Christagi hakchang ani sude Christagi hakchang ama kaktene there's only one body of Christ not two aduna karigum Christagi hakchang ani sudaba ama suba maramna Jesus Christ bu thajara kraba khudingma sina Christagi hakchang da tinsal hai hai matam da hai bu kaino chap manaba Christagi hakchang adudani lairaba ina khunba larik haiba haitaba sar macha khungang macha masak phajaba masak thiba oiningba oirabasu thabak toba tawdaba satra oiba satra oidaba larik tamba phangba larik tamba phangdaba khudingmak singa karigumba thajabagi mapana Jesus Christ lak oiba targadi Christagi hakchang amada punsille aduna karino there is no way of destroying that unity amat oiba duni aduga thawai ma kanagi thawai no Esorgi thawai ani sude amma kaktene adu haiba thawai du thajaba khudingmak te laikre ngarang thajarabo oigera nahan thajarak oigera pastor oigera elder oigera bishop oigera tongan ba maongi missionary oigera khudingmak sing de thawai ama lai haiba thawai du khuktakle premium Holy Spirit laite Christian khara tight ka yamna katpa the conference yam thawai yawa Bible gan phajana paba single leba thawai asingbaduna premium thawai aduga khara ngarang thajarak paduna kari haigani ordinary thawai leite mata one spirit adu ekhogi amato bagi ground adu kari hai pona ngasing mitam yemina se verse 4 gilo
ahanba pral nakhoi bu kabu matamda asa amada one hope jena so mafam asida Paul haiba asa asigi matangda Ephesians Mari gi pada Mari sima hauna ihana na harak punate adu haiba asa asigi matang Ephesians ama pada taraga nipan adu so ekhoni yengba phangre karino adu ga nakhoi gi pungning gi mit ngal hanbina bani maramdi mahak na kaubibagi asa amasung aseng ba mismi leiba magi phangpham thokpa adu gi matik mangal adu kaya da marang kaibano haiba nakhoina khangnana bani what is this one hope karino asigi asa se na asigi asa se kari nattabano hana yengse kari nattabano asigi asa se taibang panbagi oiba asa natte kari sel hena paina ba thabak phangna ba aduga ai kayam nungai hausige ai karam in college lausige ai karam pot la hausige ai kayam wang hausige ai kayam khopse lausige ai kayam misni ikai khumhala sige ai kayam wang na ka sige ai kayam wang me haibal mayam uthoksige adugumbagi asa dunate ai na si torobadi mayam aingon na kayam handirakani ai na si harobadi aingon ikai khumba kayam utpirakani ai na si chaluba oiba taragadi misni ai matang na kari kari abu khangani khuding mak sing adugi asa amata de what is the hope of Christian khuding mak Sado Karino Sarga. That's our hope. Right? Adu eikhoigi asani. Adu itilna asi asa se thazaba itil now singi mathakta namthaduna palaga ni singna khwaidigi wangna Christian se makta khwaidigi wangma top Christian oina uhanarab gi makta adu gi mak khona adu gum asadunate ai Bible mayam pa boy batagadi ai theology tamugo oy batagadi adu eng degree mayam lei boy batagadi ai di asi pangpham thoi ai di sinu gi mafam da asi oi pham thoi sinu gi misna eng asi gum mong lone pham thoi adu gumba asanate what is that hope amukana sarga gi asa aran khubam gi asa ai khodi bu mangna pina bigadoroba asa karamba asa phangpham thokpa du yasa ai khoi da Esorna Jesu Christ bu thazabagi mapana Christ da pina bigadoroba sarga da khoi bu nongmon traga nongmon pina bigadoroba phangpham thokpa du ngaijabagi asa adugi asa dune aduga haiba asa se Jesu Christ bu kanbi mapu amasung prabhu oina thajakraba khuding makta angang orbasu hal orbasu nupi orbasu naha orbasu nupa orbasu aduga hanubo orbasu aduga hal orba nupi sing orbasu khuding mak sing da lei leite loina mak lei adu kani yeng mina bo badai haiba asa se Jesu Christ thajringi mamangda ai khoi amata leiramba nate na bafam masida Ephesians singlu basida jiu thajaba sing jiu dagi Christian orakpa adu jiu na tabasing di Christian orakpa phurup ani na sagat pane ai khoi na pandup ani da yeng matamda kari uba phange jiu amasung gentile gi marta leibudo kaino even jiu sing gi bidamakta di asa lei makoi amaron harbo oba ta Esorbu wasak pi makoi damakta lei atay di kanan talite aduna Paul na khoi gi damakta asa amane haina haib matamda Ephesians da leiba thadam sing du hires do kaina haib oiba taragadi Jew gi background dagi lakpa mi ogira Jehudi gi background dagi lakpa oigira Jehudi nataba background dagi lakpa oigira karigumba na khoina Christa bu khangduna Christa bu thazaduna lakpa oiba taragadi na khoi asa chamane Jew na phanggadaba sarga singuna yamna nungaiba sarga Gentile singna phanggadaba sarga duna khara hanthaba sarga Jew singna phangiba asa duna yamna ningthijaba premium gi oiba asa aduga Gentile singna phangiba asa sina khara hanthaba ordinary asa nate pona no one hope asa ama amam de pona haibasi kaino Jew dagi lakpo oigera Gentile dagi lakpo oigera Jesus Christ yaudring mamangdi na khoi asiga sa sem tleite Chamana. I call him like Christian family, the Gilapa missing Suyawe, Christian family, not about the Gilapa sing Suyawe, Kuding Max and the Christian Yawing Mamangadi, I call Asa Amatalam, I call the Asigi Asas Amatalam the Hoy. I could assassinate, I hang Jargon, I see the Boxetogani, I look at Asi the Boxetogasi, Yum Sabasi, Garis Labor, Asigi, Nupisaloba, Maga, Luhongba, Duga Icha Supopa, Aduga Paisa Mayam Paiva. I think it like the Asamayam Sagli now. Adugumbagi Asad Equa the Amata, what we are filled with that kind of hope. We are all hopeless. We were all hopeless. We were without this hope. I think I could Yauramde, I could say Asa Leramde. And Jesus Christ would Tazaba Matamdi. Christagimapala.
isorna nang amasung aingonda asi asas pinabi haib asa ase taibang panbagi asa atai gumba phangba yai phangdaba yai lakpa yai laktaba yai oidaba yai adu gumba leiba asa na te Christ bu thazara badi phangani se asa matam jangba yai ngaibada chahi mayam ngaiba yai adu phangchodana phangani sargada mang banai da adu harba mang banai da loi banai da manthaba nai da adu kusin ba leitaba asa se thazbe khadulon mole chap mana asa पाप का लान थेंगनेरिबा क्रिश्चियन अदुसु अदुगा पाप का लान थेंगनबदा माई पागलबा क्रिश्चियन अदु लेबा आसासु चमाने सिनावसिंग अदु ओइबा तारगदि करिगुम्बा हाइबा आसासे जिसु क्रिस्टबु कन्बिमा पुमुसुम प्रभु ने हाइना थाजग्रबा खुदिमक समसन हाइब ओइबा तारगदि सिंगलुप मनुंग असिदा लेख्रबा क्रिश्चियन ओइख्रबा खुदिंगमा की मफमदा हाइबा आसासि लोइनमक लेबा ओइबा तारगदि नंग अमसुंग आइगी चाउथोखम कराइदना I like it's in housing in Mataka Pan, get away, it's now the book. I won't labor as hard to get Japman labor. It's now I do the Aina out of the way, Maram Cridano, Mabu Hunter, and get over Marams Cridano. I go the Pisanana set high Pisanana set of Vira. I go like height of Vira. Or Nahakum the theology, the Kang the big manner. Or Nahakum the living standard Wang the big manner. Could you imagine the cross lotion? Karigidamagdano eikhoina khoi ichil inauda nol udabagi maram karigum eikhoida asa amata da loinam leboi batarge karigidamagdano eikhoina aina soibamba matamda aingondagi khara phibam phattaba ichilana aduda ai han mangonda soibam matamda lale haina haiba ngamoidabagi maram karigum nang amusung aingonda nangon leiba asaduga haiba khara thakanta ichilana leiba asaduga chamana ba sawa batarge See? Taibang pan man amata taibang pan bagi sangstan singna organization singna amat oirakna rabinam to hotna rim khoi principle aduga isorgi singlup tak Christagi mi singi marakta isorna set up to principle asida unity adugi principle aduga aduki mate khene taibang pan bagi obe mapan thangi oiba adu mapan thangda uba yaba uba phangba khudimmak sing adugi makha ponba amat oibane adubu ibungo mahang taibang pan bagi leisema mapu ibungo mahana Christagi mapana thajaba singi marakta amat oina bagi damakta sembi ba adugma principle adudi taibang pan bagi eba khuding mak sing adubu loina mak henba adudagi hena loina mak wangba adudagi hena loina mak lumba adugma principle ni thajaba amatan deny to yadaba lerambe aigi account da masing thi bangamda maki pesa lerambe aigi mingda lamgi pata mayam adubu aran kumgi market yang koi batarge masagi lam leitaba bharada leiraga isorgi thogol torbi ichil naw du ai asa amatane sokhukam amata leite hanthana yengna maram amata leite adugo namja namthik anabagi maram amata leite and mathana kare mana verse 5 one Lord ibungo ama who is this Lord? I say ibungo sa kanano Jesus Christ eikhoigi Prabhu Jesus Christ karamba Jesus Christ chahi lising ani gi mamangda mahaki mising makogi paptagi kanbinana bagi damakta lakhiba Maki misingi damakta makogi mapamda dharma chenbagi punsi hingkiba aduga maki misingi pap ki damakta pap ki usilode makogi mapamda makogi damakta makogi sifan thokba maong aduga cross mathakta sikhiba aduga phumlaga numit humni suba numit asiba ma khiduna maki mising bu chumanna bagi damakti hingat hankiba aduga hingat bagi mapala isorna khuchem khudimakta machung mi khudimakta prabhu ne haina urkraba Krista Jesus haibaduni we have one Lord eikhoigi ibungo amma khakni aduga haiba ibungo adu Jesus Krista asini
aduga haiba Jesu Christ ase Christian oikraba khudingmaki Prabhu ne angang ahal nupi nupa aduga lairaba ina khunba sahar macha aduga khungang macha lairik haiba haitaba masak thiba amuba angang ba tongan tongan purap oring be khudingmak sing adugi thajarabadi Prabhu ne aduga haiba Prabhu asina ma kemising mo khoi papte kan bine bagi damaga lakhi bane hingki bane sikhi bane hing aduga humisu no mite hingat khibane aduna karigma khoi gi marakta Jesu Christ bu kan bi mo pumsung Prabhu na thasdab oiba targadi na gi punsi gi ningthau na gi punsi gi Prabhu hausi pawa na na khangri bo oiba targadi mapam masda leire maru asi na gi Prabhu ne Jesu na gi Prabhu ne Jesu na gi ningthau ne ma pu na gi papte pun honan thasabi na gi punsi gi Prabhu du nahak nate nahaki aning ba pamba du nahaki punsi gi ningthau nate maramdi karigum nahana khangli ba masung thasri ba khuding sing aduna chumme han lep oi bata ga di pawro do kare hai mi bena chumme han di khanba adugu madugi poloi du siba lambi karigum nahana Jesu Christ bu na kan bi mapum sung Prabhu na thasri ba amukana na pu kaujari na ki pap te pungning hong na ma bu tha jabi adu hoba ta ga din mahak na ki Prabhu ni na kan bi mo po ni adune pa ko jaba singi thaba pandu ani pada kuntra tarap do kare Peter na ma ki Pentecost me sanu po wa pa do kare na maram adune Israel gi imung manung pun mak ta seng na khang chna ma di na khoina cross a ha krab Jesu ase Isor na ibungo amasung Krista oihan bir karam haina Jesu Krista ase mapa Isorna thazabai khoigi aduga taibang panba sigi Prabhu singi Prabhu amjung ningthau singi ningthau na habu utlibana hakluna na Romeo ban taramari padani pan things me ban taramari padani pan marne khone hinglabade khoina ibungo gi damuk de hingbane khone sirabadi eikhoina ibungo gi damak sidani maram aduna eikhoina hingbor bu sibor bu ibungo eikoi gi ibungo gi damak tani maram asi gi damak haibadi na eikoi Prabhu oiba si gi damak Kristana asiba sing amasung hingliba anima ki mapu oinaba mahakna sire hingadle amasung hingduna leira karam haina mapa isona Jesu Krista ase Prabhu singi Prabhu ningthau singi ningthau aduga thaja kraba khudingma ki ningthau amasung Prabhu haina karamana utpage makpu asibadagi humni sugunumita hingat bibadagi mapalna silnau sing mahakui Prabhu thaja ba khudingma ki Prabhu ni aduga akuna hanba Korinthia pandu trana thoi pada manga da yengmina matamda singlup manu thaja singi ma tonga tonga mong e khudol sing leibi ya adu khudi musnu kana dagi lakona Prabhu amudagi lakpane adugi Prabhu du Christ asini chil now sing ai khoi khudimagi Prabhu ama gatne thajbi ma aduga ai khoi Prabhu ama haktang oiba taragadi ai khoi mapu chap manaba mapu amatagi manai sing ngaktane degree leite aduga ai hana iliba Prabhuduna ama nahang iliba Prabhuduna ama aduga adom iliba Prabhuduna ama aduga adom gichina na adom iliba duna Prabhu ma nate Prabhu ama only one Lord aduga Christ adu khaibung tahan bi yada adugumna we cannot divide the Lord we cannot divide Christ aduga chamana ai khoi gi marakta thajaba oi kraba silba si gi marakta khaibung taba leifam thokte maramdi ai khoi na khoi gi Prabhu khaibung tahan bi yade as we cannot divide Christ the Lord we cannot bring division in his body his church hai ba mo ngon de khoina am ko rente bandu amma bada tarawm de ko ai di Apollo gini ai di Paul gini ai di Caiaphas gini oh ai di Jesus Christ gini ai Paul kare 1 Corinthians chapter 1 verse 13 da yeng se 1 Corinthians chapter 1 verse 13 Christ is to kai tar Paul bu na khoi na to cross ha na bra na joga na khoi bu Paul gi nge baptize lo bra akhum di nate
Sing Eikhoigi Prabhu Amakakni. Eikhoigi Mapu Amakakni. Ngarang Christian or a Paduga Chahida Christian or put a no river Tazaba Aduna Tung Iliba Prabhu Aduga. Chahili sang sina Christian or a leg lava Nahang Iliba Prabhu Aduga Chab Mane. Nahang iliba yathang aduna ama mahang iliba yathang adu sender dun ama nate yathang mane prabhu mane kenaba amata leite aikhoi khuding ma kidamak te sibiki ba prabhu ama khaktene aikhoi khuding ma ki mathate paliba prabhu ama khaktene aduga aikhoi khuding mak na ising the baptized low kiba ming adu ama khaktene adu ne chila naw sing aikhoi prabhu khtang oiba maramna aikhoi ama toi phang thoi. Ano kung saan kari hai po na? Verse 5 kimatang da? Tazaba ama. One faith. Tazaba kaya le? Ama kita. Now, mahoma sila po ang hai ba Tazaba one faith hai na hai ba not necessarily ako'y singlup ta ako'y confession of faith le ako'y covenant le gospel community church ki. Now, higher could must assume amagi manungda lakraba sinup as the yarko the mum putting on the higher confession of faith, adu covenant the yapam toe, adu yabasing, adu kakna sing was the member oiba yabi ayaba, sing basidale. Now, adu Paul higher Muhammad Saiba Tazaba city, adu gumba mongi oiba confession, Christian confession, adu primarily nothing. Adu Muhammad the man higher but Tazaba si karam but Tazaba no high boy but targeti. I see them with the any super Peter but amma but amma handong. 2 Peter chapter 1 verse 1 kari hem pamadadan Jesus Christ gi manai bakon pa Simon Peter na aikhoi gi Esorbu sung kanbi ma pu Jesus Christ gi dharma chin bagi mapal na aikhoi gi lona na mamal yam laba thazaba manana phangkraba makhoida. What is his faith? Asigi thazaba se kari no asigi thazaba se aikhoi amamna aikhoi aran khubam gidamakta Jesus Christ da thamba thazaba adugi thazaba dane sinna na kramana kan bi phang page kana thazaba bi phang kan bi phang page Christ thazaba bi phang na kan bi phang phang tra adugi thazaba dane phang sa we have one faith thazaba makatan thazaba asidasu amuk asigi one faith thazaba asidasu amuk kakhan leite thak leite standard leite ko class leite first class ki faith second class ki faith third class ki faith kari amata leite aduga there is no better faith hena phaba hena ningthi jaba thazaba kari amata leite only one faith Muhammad Peter har kana Peter masang pakhon jat pane aduga mana thazaba singa ibada kari hai mamal yamlaba thazaba da manaba phangkraba makhoi meaning Peter na say I want to live with Tazabasiga. Pakon boy, I want to live with Tazabasiga. Member on a lake river, Tazabani and Lake River, we have same faith. Kariamat like the Canava, Aduna can have a target, Asigi Tazabasigi Mapalane, Abraham can be Punkiba, Asigi Tazabasigi Mapalane, David Puchuman Bikiba, Asigi Tazabasigi Mapalane, Moses Puchuman Bikiba, Asigi Tazabasigi Mapalane, Raha Puchuman Bikiba, Adabasi Tazabagi Mapalane, I have can do Pangri Busu, Asigi Tazabasigi Mapalane, Paul can do Pangliba, Asigi Tazabasigi Mapalane. Can be Peter can be Pangliba. Adu high but Tazaba Chamana but Tazaba Sigima Panle, Nahana can be Pangliba. Adu was it Tazaba Sigima Panle, eikhoina, Mapamasi Tazaba, Ama Oina, Lakpa Pangliba. Can I have a later? Tazaba Ama Aduga high but Tazaba Sigi Mapalne, it's in now sing look the lake rubber, a son which is now Adunasu can be a pancreas. Adu asigi thazaba sigi mapalane Bible kram haina naina gani haina tamkhat charakpada ngai ba thazaba adubu kandi phangkhridusu aduga haiba thazaba sigi mapalane asongi lair sinuta leba lair aduna kandi phangkhiba asigi thazaba sigi mapalane ina khun imung aduna sutta kandi phangkhriba asigi thazaba sigi mapalane chilina sing lairik haiba imung nasu mi nasu lairik haitaba mi nasu kandi phangkhriba khoimok sing one faith Tazaba Ama
Paulna thazabagi mhamse sagatpa matamda miyoibagi oiba chatnabi miyoibagi oiba thak samajki oiba mityeng kari amada thamde samajki mityeng miyoibagi aningba miyoibagi thak miyoibana semgatpa standard khudingmak sing adu loinamak surpass tawraga thazaba nihana laikro mipum khudingmak ta chumba khudingmak ta oithokpa isorna pinabiba achumba asengba amakpa yawdaba ahongba laitaba onthang onsin laitaba achumba oiraba Yumpam adudam han singlepus. Adu kari mafamsida haribasina thazaba ikhogi marti yengagadaba mi yengase. Kari mafamsida Paul na hariba thazaba karamba thazaba aran khumgidamakta paptagi pungning hogana Jesu Christ da thamba thazaba chile inawsing nangon leiboiba targade. Singlup aduda lairiba member khudingmak sing adu lakningba phuruptagi laksanu lakningba family background dagi laksanu kari lamdagi lakpunu karamba jagadagi lakpunu karamba phurupta yawbunu larik haibra haitabra kari amata mathau tade haiba adu nahaki chilinaune haiba adu nahaki mini ayaki mini aduga hariba adugi mapana hariba thazaba adugi mapana aikhoigi marakta thawaigi amata oiba adu leiba oithoi maram dekhona galatia adu manga pa taruk yengs kare hai Galatians 5:6 maram de Jesu Christ da unkakpa na chagana unkakta gi kana balaite adubu nungsibagi mapana thabak toba thazaba adu kana bane asigi thazaba se Ekhoi irakta laitubra asigi thazaba se gospel community church ki members ni irakta laitubra leiba targadi amatane adu karigamba asigi thazaba se laitaba mi masana masaba Christian haina kaujaba thag yamna wangba puradala wangba da leiba adu lairik lasu yamna haiba degree yamna paiba wangna paiba missing oiba targasu asigi thazab se laitaba oiba targadi no matter what kind of degree you hold aikhoigi thazabadu laitaba maramna there is no unity among us no matter how much we try haibadi aikhoibu amatoin isori mangna punsinggaduba thazaba se Jesu Christ da aran khom gi damakta thamba thazaba adugi mapalani adubu hariba thazaba si yawdaba maphamda Christian gi oiba amata oibadu leite leiphamsu thokte leibasu yaroi leibasu ngamo aduba si hairena o ai Christian oiba targadi non believers ni di pulurunu ram non believers ni di word sanarun adu haiba te chilna sumna am aduna te bible asin haiba so hoi ekoi thas deba singa pulle hoi ekoi thas deba singa wari sanai hoi ekoi thas deba singa apaba wa pau sando e adu mafam masida haiba asiri aikoi karam haina amatta oiba ge thawai oiba it's kari hagni mystical union ne ko aikoi miyoi bagi lawsing amasung gyan phajana yauba ngamdaba haibadi ai asengbe mangmanu du kana Jesu Christ ba kan mapum sung prabhu ne thajagraba mi singani laningba ma ondagi phuruptagi maphamdagi lakpa oiba targasu now ai isor thajda binu munung amada pok hena khalasi aduga aiha ki ima baba amasung ki chilina khudin mosing lei hena khalasi isor thajda the Bible sigi matungina ai gi aseng be imung munung de define tar ko matam de ai gi aseng be munung de thajba gi mapana sing to like ai Christian isili inau sing de adu bagi thajri be sing ai aseng marup nat ai gi aseng ba imung nat hakchang am oiba targas adu hai da makoi do into makoi lam le sonar ganu sanara ganu hai na hai bra natte aikoi mang khoi apabu wa pau sungdokani apabu wa pau ne yogani adubu amata oiba imung manung ai hanba priority aduga ai haki imung manung ai ima ai gi ipa ai gi iyamba ai gi marup ai gi itsanupi
kanano hain hangak matamda Christian haibagumna kanano magi mama mapana thi mama amasung masimana thibla ko seboksna kare prabu nang imam sung nang nachilana nabu thibla Jesus Christ na kare ai imam sung ai chilana kanano ai pagi haibadu taba inba adu ai imana yam sung ai chilana chapman Christian amagi asengba maru amasung asengba imung adu kanano Jesus Christ bu papi pun honne thazarabagi mapana Christian oiraba sing adu asengdi mungne asengba chilna mafam adu da asengba matoibale one faith mahana kare mangna verse 5 baptize loba ama baptize loba ama Karena makanya baptism of Homer Paul mentor bisa. Maka masalah eikhoina yang mina kado basi baptize lo Homer the high but baptize lo bahai basi the Paul na emphasize story basi karino high but target karamba maongda kiglakpra or karamba maongda baptism lo no adugi form adu nate adu bu high baptism adu na tagliba adu dane Baptism is Karino baptized low was a Tazab Koyimar, the Almukta. I see the Magda Romeo Bundu, the Rook, but the ahumna Marida Hanupi. Romans 6, verse 3 and 4. Okay. Jesus Christ the baptized so Kruba Eikoi Mayamna, Mahakisi with the baptized or having a Koina Kundra. Baptized over Gimapana. I could be Christ alone in a pulmonary. Masi Mapa adugi matik mangal gi Tat Mapana, Christ busi with the Hingat Hanbi Kibuguna, eikhoinasu anobu pan amata panabani. Kaino do with Agadi Polna, if it's happened to Marigi pada Manga the high baptized Amma Hyperson could utlibase. What is it? Jesus Christ gi mingda thazabagi mapala mahaka amata oina utpa adugi baptism aduni. It is our baptism in the Lord Jesus Christ. Now eikhoina Bible na tambay bagi matungina baptism da changba polom maru polom asekarino ising aduga mapa machanupa amsung thawai sing minglo baptism. That is true baptism. Adu higher basi eikhoina mathipan kunipan pada taramapan yengboy bata Jesus Christ gi yathang ko makoi mapa machan pamsung thawai sing asing bagi ming de baptize adu higher baptism adu kanada pigi de baptism no Jesus Christ bu kanbi mapum sung prabhu oina thazare haina higher mi sing de pigi de baptism adu na karino mafam asida baptism asina tagli base eikoi khuding makta Jesus Christ gi hakchang da Jesus Christ da prabhu amada aduga thazaba amada aduga hakchang amada aduga thawai amada aduga asa amada ko khuding mak sing asigolona baptism amada eikoi su leibane kari mapana eikhoina tawkriba baptism khuding mak sing ase pap ta gi pungning hong Jesus Christ da thazaba gi mapana mapa maja pa sung thawai aseng bagi mingda baptize aduna tagli bidu kaino our union with Christ and our union with one another. Eikoi ga Jesus Christ amata oiba adugi mapalna lekraba thazaba sing aduga amata oina hakchang amada punba adugi makhal ge baptism aduni makhal mafam da haibase adu kan haiba da atoba thazaba amana wapos no amana haiba adugumna haiba baptism ase mayambu amata oihanba mayambu amma hakungda pusilapa adugumbagi symbol aduni. This is the baptism that unites many to one. Tongan ma purutagi tongan ma jatidagi tongan ma lon ba singdagi tongan ba imung manungi background khudum ba singdagi loimak Christa bu thazabagi mapalna amata oina pusilapa. That baptism is what Paul meant here. Adugi baptism, aduga higher baptism is nang musong ipangdra. Asing ba baptism aduga baptism no. Papay bun hungana.
Yesu Christ bu kanbi mapum sung Prabhu oina thajaraga isingda mapa macana pam sung thawai asing bagi mingda baptize tawduna Christ ga amata oiminaba Christ da yaurba Christ ga seminar ga Christ ga hingat minaba khuding mak sing adu takpa adu asangba baptism ne adu ga haiba baptism adu Christian ni haina haikraba mipum khuding makta amata watana lay adu ga haiba si baptism lauba amakaktane ani sude Taurakpa ya na ki baptism to Jordan Turen dagi adu tauramba ya na ki baptism adu kari hai Nambul Turen da adu kangbu kharana Sekmai Turel da adu kangbu kharana Dubai da chatlaga adu kangbu kharana Kerala rom dagi adu kangbu kharana Lucknow rom dagi taurakpa ya taurang mafam dagi taurakpa oisanu baptism amakakane idea Jordan dagi taurakpa ina aina tabu baptism jina mayan phangli baptism dagi hena wang hai ba yaroi maramna adu tawriba baptism de mapa masana pam sing thawai sing bagi mingda nattaba baptism Yesu Christ bu thajara bagi mapa na phangba baptism nattaba oiba targadi adu baptism natte irupane adu kari kuma tawriba baptism adu Yesu Christ bu thajara bagi maramna mapa masana pam sing thawai sing bagi mingda baptism to oiba targadi haibadu asengba amma khaktang oiba baptize to watune adugi mapalna aikhoi mahaki singlupta mahaki imungda aikhoi yaubane verse 6 this is last ground ariba ground homes le kerosene grounds pumnamaki mathakta pumnamak sinthungna amasung nakhoi pumnamakta leiba pumnamaki mapa amasung isor ama lei meaning one God and Father ipa amasung isor amaka now if isada leiba thajaba sing se tongan ba if isagi culture haibo ba targadi paganism ni lai muti amna lale Artemis ki achova temple le adugo tongan mong lai muti mayam lale aduna makoi gi han lerm sing je kari makoi thajang gi wangda makoi isor adukki matik yame Artemis si khwaidagi mayamna wang thang pa dugum lai ni aduna si Artemis thajaba sing asin makoi masad oi khoina thajri bi khwaidagi wang lai ni ko adugi di lai naw mayam lai masa mayam thajaba sing sule on no lai masa thajai khoin thajri Artemis ni na adu khenab soidan lerang mani adu har me khoi markas leina ai khoi samaj asid lei lai mutilat ba ngakane adu ga ningli ba lai adu ki matungina standard mayam lei adu standard ki matungina kare ki damak thak khal gi khenaba loina mak lei adu ko background ki loina mak lai ni adu hoji ki thajara ba marna pon har ji kaino na khoi na thajara gi mang da khoi ishor mayam leiram ba ai khud na saba murti mayam leiram ba ai adu gi pa na khoi punsi gi standard na khoi loina mo khuding mak sing loina mak khena ba leiram ishor mayam leiram ba ai adu bu Jesu Christ bu kan bi ba bum sung Prabhu oine thaja duna na khoi na lakraba matam adu na khoi ishor amasung ipa amma khaktane one God and one Father aduga hairba se ichile na sing mafam asida Paul isor sibu saithab mong adugi matik ning kise amuka yengbi ha verse 6 pumnamaki mathakta ko pumnamaki mathakta kaino se the God of the Bible is a transcendent God aduki matik wangba aduga mioi bana yoba ngamdaba mangal na yoba ngamdaba mafamda wang thoina ningthau sing Prabhu singi Prabhu ina matik leina mahaki matik mangal la paliba adugumba isorne he is above all adu gari pumna makta sinthungna loina makta Taibang pa prithvi si kang na graha khuding mag thawad micha khuding mag galaxies khuding mag sing aduda aikhoi gi wakhal na khan bad ngamba sing aduga hojipa wa scientist na puthora khraba tongan ba galaxy khuding mag sing aduga adugi wang leba khuding mag sing aduda ningthau oin ingam ngam na paliba adugi isor na khoi isor se see adu yengse krema nakhoi pumnamak nakhoi kana magi yekna ba oiramba pa amasung ayola randa siramba leipun dagi semba magi mayok ta leib asaw bagi macha sing oiramba adi ba hoji thojan la kanbiraba mi nangai siba nai ba loiba nai ba
aduki matik wang kraba aduki matik chao kraba aduki matik pangal kan kraba isor aduna nang amasung aikhoi giragademi. He is transcendent yet eminent. Asidani atopa dharma singi isor ga Bible gi isor asengba achumba isor amakak je khenabase karino atopa dharma singi isor singani kadoi aduki matik wange aduki matik chawe aduki matik pangale aduna kaino makhoi gi mi sing aduki makhada kanam ta kumlakte adubu hairiba isor asina aduki matik wangba aduki matik chawe isor asina thai singani gi mamangda ma ki mi sing adu kanna gi damakta mi wena sayonduna ma ki mi singi marta mahak lai our God, though very high, make himself low for us. Aduki sword adu kare nakhoi pumna makta leiba kare pumna maki mapa jel now singkai na Christian or badi adu na thazaba singi punpham da yawba oiba targade nahaki isor amasung nahaki ipa aduga nahaki yeta or oida or manga tungda phamliba nachil na thazaba Christian adugi isor du ipa du khenaba kari amata leite nahanga thazari isor du pangal kanba dugumna nahaki nachil na adu thazari isor du gi pangal ga chap mane khenaba kari amata leite adu oiba targade chil in housing nang amasung ina Christian oibagi mapana eikhoina thazariba nang amasung ina thazariba amasung khumliba amasung thogal tawriba isor ase japmana ba khenaba amata leitaba aduga japmana isor aduga japmana ipa oiba targade nang amasung ai gi chawthokpham nang amasung aina ai mangai hana khanpham aduga nang amasung aina nawang pham gi lambi amasung jaga amasung maram adu karaidano amata leite amata leite amata leite harbi isor amasung ipa sin nahaki damak leibra harbi sin nahaki isen nase nahaki wakhalda nawonda soirakhiba aduga nahakna ngakpi gidobada ngakpi khidraba aduba Christian oiba nasil naw das ningsingbiyo aduga nahakui paminariba Christian oigraba nasil naw awdasu yengbiyo makhoi dasu haiba ipa amasung isor le nahakna wangde ayakna wangde jamane nahakna thazariba isor amasung ipa aduna maram orga nahak thazaba atei singdagi top pat tongan banate chap mane aikhoi khudingmak ipa amatagi machane Christabu thazabagi mapa aikhoi khudingmak isor amatagi khutsemne aduga aikhoi khudingmak tongan mongdagi tongan mafamdagi tongan ba jaga singa leibo oiba taragasu aikhoi khudingmak ipa amagi makhada isor amagi makhada khulona mugle adu oiba taragade verse 40 khuni yang matam da kaino isorgi thawai asina aikhoibu mahaki thabak subibagi mapalna aikhoibu hakchang amada aikhoibu kobire adug hakchang adug palna aikhoibu asa amada su kobire aduga haib asa adu thazaba amada prabhu amada thazabagi mapalna aikhoina baptize lore aduga adugi mapalna aikoi ipa amasung isor amatada aikoi imung amatada isorgi macha sing ama oina aikoi khudingmak sing asibu thambire adu oiba taragade thawaigi amata oiba da singlup manungda thazaba banhan lakhrumi sing marakta ing thabagi lipun na ngapam thoe ngakna maram kari amata leite khena mem ne blembe na hak na chaning ba pot aduga atopa chinaw chaning ba pot adu khena ba lerambe na hak ya pam aduga atopa thazbagi pam adu khena ba lerambe lening ba khena ba leisno adu hai ba ground trade as the manaba oiba targadi you have every reason we have every reason to maintain the unity of the spirit in a bond of peace. Tongan makina mayam lego oiba targasu haiba
पाखोन चतबा पोल अखोइदा पिने बिखरबा युमपम तरेट असि लोइनमक लेबो ओइबा तारगदि असि अखोइ अमत ओइबा तारगदि थवाइगी अमत ओइबदु इंथबगी लिपुंदा ngaakpa असि अखोइना तौफदबा यादबा थबगने लालकपे इचले नाउदना अइंगोंदा अदुगा आइना सुमिंगोंदा लालुबा याय खुदिंगमक सिंग अदुदा मानादि अइंगोंदा लालै अदुना कदबगी तौरोदि नते खुदिंगमक सिंग तौबा मतमदा तौरिबदो कदरिनो ngakpigedobdu ngakpidaba aduga lanba matamda haizadaba kokpinabagidamakta haizadaba khudimok singdu karigi sign no noluktabagi aduga kari kuina khangdabagi aduga pukning taptabagi aduga ponde kari haikre chapter 4 verse 1 da nakoi bu kokbibadagi matik chana chalo karamana chatkani nolukpada Verse 2, nolupam su punta papun maka kuina khangbi baga nungsibada amana amabu khangbi dino chatlo ana adu asigi onna taina bada hingbo oiba targade nagi thada bachang bi adu haiba nahagna hojik hingliba punsim mahing aduda ibung ma ki wai sigi bawo chang yengde bang ai apam apam mi tinani ai apam apam mi loina gani kana ka dojene pastor na haiba ne adu sorry wai na haiba ne ai ju mi ni ke no ai ju ai apam le ai ju ai aning male aduna ko ai aning ma to asi soi ba kari lerge ai gi aning ba sina moi wa halubra ai gi apam ba sina moi lai ra halubra no moi nate what is it hakchang gi wari ni sila ise Karigumba nahakna or aihakna isorgi singlup ki amat oibadu thugaiba oiba targadi adu toribadu Christ ki hakchang adu thugaibani or isani sabu isagi khongda singjing ni yan jagba chamane adu chen law sing iroi loibadu Karigumba aikhoi si thawai amana hakchang amada kaubiduna asa amada kaubiraba aduga haiba thawai adumang aikhoibu prabhu amada thajabagi mapalna kaubibagi mapalna aikhoi baptism loduna ibungo mahaki imung manungda amam oiduna imung adugi mi ama oiduna aikhoi ipa amsung aikhoi isordu amata oiba taragade asi achumbasina aikhoi masel ki marakta nolukpa puning tapa kuina khangbibaduga nungsibada amana amu khangbiba laifam thoe adu asigi mapal ingthabagi lipunda amata oibadu ngakpham thoe Chil now sing. I could pangal thing a mochume. I look a Christian or maram isorogi pangal I could lay. I could know no pogla maramna isorogi tawai asing I could nung the layer. I could with the mang with the I could nung the layer. Aduna as I could to home tokani wagadra wagani humang tagada tagani tamoi kaiba matam sulagani pirang sintabi matam sulagani adu praise Lord pi tarbasu tamoi kaibasu kuding maksing adu khang bagi mapana thawaigi oiba amato oiba adu ingthabagli puna ngak oiba targadi akoi gi thajabagi makau bi matik chana chaliba mi singni adu akoi tamoi kai gi dobunate adu Esorbu targada mong matik mga pi do adun aroi basidi Gospel communities ki members ng ay asig appeal sa to sige ay kun ta time nek wa pa sige matung ay kun thawagi amata oiba nine amata oiba asi ay koina maintain ta do singlup asi manung asida khak nate tongan singlup singre ay ko ki thajba mana masing hai ba tare asida khena ba kari amta laitaba hai ba thajba khuding mak sing aduga su ay koi thawagi oiba amata oiba ngakadabani Aikhoi wakal lagi aikhoi gi singlup asi khaktang haiba wakal lone mu lokthokse no maru oin aikhoi na singlup asida lairiba singlup ki damak ta nathe aikhoi na lairiba aikhoi ki damak ta nathe adubu isor gi matik mangal gi damak ta ne aikhoi khaitang phaba aikhoi khaitang chaukhatpa aikhoi khaitang mi yamna lakpa aikhoi khaitang member yamna nathe adu gi wakal aikhoi lai pham thokte laikum se laihengum se maram de chil now sing karigumba thajaba gi yumpham taret asi aikhoi ga khaktung natuna atopa thajaba ba singlup sing de laibo oiba targadi makhoi ga su aikhoi punna thogol to me darkar le makhoi da su makhoi gi de hajibi ba darkar le makhoi gi de makta awat pa se aikhoi thiduna mateng pangbi ba darkar le adu gi de makta ne aikhoi gi singlup ase mission gi singlup ga de se gospel gi mission apu wa pa gi mission da singlup oi ga de se adu gi de makta ne kramana koi to ne Kramana koi atopa thajma na basinglup sing asde akoi kramana mateng pangani kramana atopa thajba sing aduga akoi ingthabada thawai go amato beli pun akoi kramana ngakani
से अखोई वारी सानरे Facebook or Instagram or WhatsApp तगी थेंगरपदि वारी सानरे हाइना खलसे इvangelism तौरे और से चर्च थीरिब मी अमा खोइ थीरा चर्च थीबदु पांदन पिसरगे चर्च थीरिब मी अमा खोइ थेंगरना हाइना खलसे हाइ मी दुना अखोइ gospel community church असिद लाकपदि फरक खर तागदोरे अदु मांग लेब जगा अदु थाजबे अब चर्च अखोइना खंगबा म लेरे अखोइ मै मसक फसना खंगबा अदु अखोइना तगदुसे नमना मी दो सिगी चर्च ते पुरक नते हाइ म चर्च ते खोइ पिबि That's how we maintain and spur other churches. अखोइ चाखना बनते अखोइ खक्तंग वांगना बनते ख्रिस्ट की सिंग खुदिंग वांगना बिदम अखोइना सुगदोरिबसे and ultimately ख्रिस्ट की हक्चांग हम खक्तंग ओरिबसे अखोइ gospel community church असे खक्तंग नते अखोइ gospel community church असिगुम सिंग मचा मयाम ले खुदिंग सिंग दसु ख्रिस्ट की हक्चांग अखोइ हाइजबदा अखोइ कथोकपदा अखोइ पीबदा खुदिंग सिंग दु अखोइ फमदे करिगिदमक्ता अखोइ वांगना बनते अखोइ थागनबगिदमक्ते एस यामना फैन नते नते अदुगिदमक्ता नते फंगबा याय अदु खुदिमसिंद अखोइगी मत अखोइना तोरबु खुदिमसिंद ईश्वरगी मति मागिदमक्तने ईश्वरगी मति मागिदमक्तने अखोइना नेमसन अदु मागिन वांगसन प्रार्थना तौस इबाइसोर अखोइदि बुंग नाहागना नाहागी नचनुपा जिसु ख्रिस्ट अदुबु बलिदान तौथोपिदना थवाई सिंबगी मपाना पिनेबिरिबा थवाई अमत ओइबा सिंग ngakkadaba matam sing adugidamak dekhibu kopi ehakbu kopi प्रभु अखोई अनिंग बमसु अखोई अपाम बदुन मांगमोइनरगा अदब थाजबे चिल इनाउ सिंगबु मिलिंग जुमे येंखिदब मतम अदुन मरमरग सिंगुकी अमत ओइबदुबु कायहनखिबा मतम सिंग अदुगिदमक प्रभु अखोइबु कोपि मुसु ehakbu ngapi अदुग प्रभु सिंगुब अमत ओइना अखोइना अतोप थाजबे बस अते सिंगुकिदमक प्रार्थना तौदुना मखोइदमक वाखल खंदब मतम सिंग अदु अखोइगी सिंगुब असि खाक्तंगिदमक वाखल खनखिबा मतम सिंग अदुगिदमक देखिबु कोपि मुगिपा ख्रिस्ट की मपाना अखोई ahumna amata oiba Esorbu nahaki mapana thawai singui thabak suibagi mapana प्रभु singlup asigi manungda amata oiba ngakkadabani pangal losing gyan pinabiu प्रभु ख्रिस्ट ना अखोई की पाप की मरम गिदमक अवाबा खांगखिबा दुगुमना अखोई सु अखोई अतोप थाजबे चिल इनाउ सिंगी दमक अवाबा खांगबा अखोई तंबिउ ख्रिस्ट ना अखोई की मफमदा अखोई की अथीब मिंग अदु लौखिबा दुगुमना अखोइना सु अतोप थाजबे चिल इनाउ सिंगी दमक अथीब मिंग फंगबदा पेनथोकपा अदुगी थमोय अखोइदा पिनाबिउ इपा अखोई सोल अखोई मतेंग पांगबि Through Gospel Community Church ki amata oiba sakta madu ibuna hen sakothan bi ngasi wai sina sisinabi dosi khang natana Prabhu Isor Manipur lam musul laikraba Manipur ki mapan da laikraba thajali aba singip singasu amata oiba ki sakta mase ngaktuna nangi thawal tawsdana nangi mati maagi namok thingsa ba khru pinabi Jesu Christ ngi ni seribani amen